thank you. Aigi wa hangi pau phong biramdana chakhiva yaroi yaroi nungsiva gilipuna unduna thamgani thammoi gi phambakta pothanuna nungsi thauja phangdri phau homduna thamgani ikunsina Marem the lady ba awai pan bờ mặt na sop halloi nangi hak chanda Marem the lady ba awai pan bờ mặt na sop halloi nangi hak chanda Aduk fajabi nangi misnana yeglakanu nungsi haitana aduk fajabi saktam duda panganu nungsi haita thamoi unsi sida manglan lakhivi nong thang kuna mange khanganu hai jaba se nang ya bidaba maudu na chakrani aidi maudu na chakrani aidi manem the lady ba awai pan bờ mặt na sok halloi nangi hak chanda manem the lady ba awai pan bờ mặt na sok halloi nangi hak chanda Once again, waktu penting waktu memang lagi hamba kubat dengan di sini please. Merci. Wow, amamba hing leiram bana aja masu anja bani nongkol dia leiram bana ai chil masu bai jabani oklam bana dai bandanan oklak bani ai su dai ban sida nanga aiga thengna ba mane mase semlam bani mane mase semlam bani Marem the lady ba awai pan bờ mặt na sop halloi nangi hak chanda Marem the lady ba awai pan bờ mặt na sop halloi nangi hak chanda